Ngasa noy naman ba dasing kay dola man ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯅꯪ ꯍꯤꯟꯖꯥꯡ ꯊꯣꯡꯉꯕ kobi khara leme adu eta thongjingram ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯣꯏꯁꯜꯂꯣꯀꯣ ꯑꯩ ꯄꯣꯊꯥꯎꯔꯒꯦ ꯋꯥꯕꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦ hoi ꯀꯌꯥ ꯇꯥꯟꯅꯒꯦ ꯉꯁꯤꯒꯤꯅ ꯀꯌꯥꯝ ꯀꯨꯏꯗꯧꯕ ꯌꯥꯒꯤꯗꯣꯔꯤꯒꯦ ꯑꯗꯨꯗ ꯑꯩ ꯀꯩꯗꯧꯕ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩ ꯈꯪꯉꯦ You just want to be die. ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯪꯉꯝꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯅꯪꯅ ꯋꯥꯅ ꯂꯩꯕ ꯁꯔꯨꯛ Just free yourself free me ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯅꯪ ꯀꯤꯔꯒ ꯀꯤ ꯍꯥꯏꯌꯣ ꯄꯥꯝꯗꯕ ꯕꯤꯒꯤꯇꯤ ꯅꯊꯧꯗꯥ ꯂꯩꯇꯕ You are exactly what your dad said you are Pathetic loser ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ Thanks ꯈꯜꯂꯨ ꯅꯪ ꯊꯨꯅ ꯁꯤꯔꯒ ꯏꯃꯥꯒꯤ ꯃꯇꯝ ꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯩꯁꯨꯝꯁꯪꯒꯨꯝꯂꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯋꯥꯅ ꯂꯩꯕꯗꯨꯅ ꯐꯕ꯭ꯔꯥ Oi, Bimola. Hi. Kaya kira lakwa, tapi mo. ꯀꯨꯏꯗ꯭ꯔꯤꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯕꯦꯛ ꯊꯝꯃꯨꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯅꯕꯥꯅꯤꯗꯤ ꯆꯥꯔꯕ ꯆꯥꯔꯤ ꯉꯁꯥꯏ 5 ꯂꯩꯔꯛꯄꯅꯦ ꯁꯤ ꯃꯤꯁꯤꯅ 3 ꯆꯥꯊꯣꯛꯈ꯭ꯔꯤꯕ ꯅꯪꯒꯤ ꯃꯈꯥꯏꯅꯦ ꯑꯩꯅ Ani khatene ai sai do, ahum ka. ꯑꯍꯨꯝꯗꯤ ꯅꯪ ꯆꯥꯏꯗꯣ Natte ne, ngasa hamda nang na ꯌꯥꯔꯦꯁꯦ mapire. ꯑꯝꯇ ꯇꯣꯛꯑꯣ Adutagi. ꯍꯧꯔꯛꯑꯅꯤ ꯅꯕꯥꯅꯤꯒꯤꯗꯤ ꯑꯃꯨꯛ ꯑꯩ ꯄꯦꯜꯂꯕꯅꯤ ꯁꯦ ꯄꯤꯅꯣ ꯇꯪꯈꯥꯏ ꯑꯃ ꯆꯥꯎꯁꯦ Yani da, ai hum jare ngasa. Nang fagi da. Sini si wele. Ado kai no bi taw nang khaliji. ꯑꯁ ꯀꯗꯧꯔꯒꯦ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ Adu natte me. Adu su wali ko. Adu nang na sani thakni khangda ngai. Sen da mai wakhat me sum khalleri jibu natte. Nang mu kari ga lei do lei ge haiba. Aduga nang yu thakudi kyam kuiraba. ꯑꯁ ꯀꯩꯅꯣꯗ ꯇꯥꯅꯤꯡꯗꯦꯍꯦ Dasin tino, ai loi khangabani. Hayune, ikaiganu. Nangbu nahawai khoi pulingai matamdadi yu thakti na nakanda phamaga maja tha lebi natraba ha. Aduga karma matamdagi kadumdagi amu nangna yu thakpa heramiba. ꯍꯣ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯑꯁ ꯊꯛꯇꯦ ꯃꯤ ꯀꯥꯇꯨ ꯀꯔꯝ ꯉꯥꯡꯀꯅꯨ ꯑꯩꯉꯣꯟꯗ Ai nasin tino yu thakpa. ꯆꯤꯡꯈꯩ ꯆꯤꯡꯈꯩ ꯅꯪ ꯉꯥꯎꯔꯕꯣ ꯀꯩ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ Kai numa sam saw krisiba.
ꯀꯥꯏꯗ ꯌꯨꯒꯤ ꯋꯥꯅꯣ ꯑꯗꯨꯁꯨ ꯕꯤꯃꯣꯜꯗ ꯅꯍꯥꯟꯗꯣ ꯑꯩꯗꯣ ꯃꯣꯏꯗ ꯆꯠꯂꯨꯏꯌꯦ ꯑꯗ ꯃꯥꯏ ꯀꯥꯗꯣ ꯌꯨ ꯃꯅꯝ ꯋꯥꯡ ꯅꯝꯃꯦ ꯍꯥꯏꯕ ꯑꯗꯩꯗ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯆꯤꯡꯈꯩ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯆꯣ ꯑꯗꯨꯒ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ 이씨, 아니 지금 마시고 팜래. 자, 너 샤워는 거. 이 강도 떠오르네. 리질로에 하이리. ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅꯤ 진짜 ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯋꯥꯔꯧꯅ ꯍꯥꯏꯔꯦꯗ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯗ. ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯤꯒ ꯑꯩꯒꯗꯤ ꯊꯞꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ 또 ꯌꯥꯔꯦ 또. ꯃꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ. ꯅꯪ ꯁꯥꯎ ꯈꯣꯠꯅꯕꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯣꯁꯦ ꯑꯩ ꯇꯧꯒꯦꯕꯁꯦ. ꯀꯩꯁꯨ ꯇꯧꯕꯤꯅꯨꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯕꯕꯨ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯏ ꯍꯥ. ꯅꯠꯇꯤꯌꯦ ꯆꯤꯡꯈꯩ ꯇꯥ. 라오 사실 라오세 셋 ready 1 2 3 4 and 5 6 7 8 1 2 3 4 and 5 6 7 8 1 2 3 4 and 5 6 7 8 1 2 Right, okay, right. 1, 2, 3, 4, 5, 6, 7, 8, 1, 2, 3, 4, 5, 6, 7, 8. ꯂꯥꯛꯑꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯚꯥꯏ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏꯁꯦ ꯄꯥꯁꯜꯂꯣ ꯚꯥꯏ ꯇꯧꯗꯦ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ ꯀꯩꯅꯣ ꯅꯣꯏ ꯚꯥꯏ ꯑꯗꯨꯝ ꯑꯃꯈꯛꯇꯗꯤ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯄꯤꯔꯧꯁꯦ ꯑꯩ ꯊꯛꯈꯤ ꯆꯦꯁ ꯚꯥꯏꯁꯦ ꯑꯔꯣꯏꯕꯗꯤ ꯑꯁ ꯚꯥꯏ ꯌꯥꯔꯦꯕ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ ꯚꯥꯏꯁꯦ ꯄꯩꯁꯜꯂꯣ ꯚꯥꯏ ꯊꯛꯆꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯕꯨ ꯑꯁ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯊꯛꯆꯜꯂꯣ ꯑꯩ ꯇꯧꯗꯦ ꯑꯁ ꯅꯪꯗꯤ ꯅꯨꯄꯥ ꯁꯦ ꯌꯥꯝ ꯚꯥꯏ ꯃꯥꯟꯗꯦꯁꯦ ꯅꯣꯏ ꯑꯗꯨꯝ ꯊꯣꯛꯑꯣꯕ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦꯕ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯊꯦꯒ ꯎꯁꯤꯠꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯏꯖꯠ ꯂꯩꯇꯅ ꯂꯧꯕ ꯌꯥꯔꯣ ꯅꯪꯅ ꯑꯁ ꯅꯠꯇꯦꯕ ꯚꯥꯏ ꯄꯥꯔꯇꯤ ꯃꯦꯔꯦꯖ ꯈꯛꯇ ꯇꯧꯅꯨ ꯚꯥꯏ ꯑꯁ ꯑꯃꯈꯛꯇꯪ ꯍꯩꯅꯗꯦꯕ ꯅꯪ ꯁꯤꯔꯣꯏꯗꯅ ꯚꯥꯏ ꯄ꯭ꯂꯤꯖ ꯚꯥꯏ ꯁꯤ ꯊꯥꯔꯣꯏꯒꯦꯕ ꯚꯥꯏ ꯑꯃꯈꯛꯇꯪ ꯄꯥꯏꯕ ꯅꯪ ꯁꯤꯔꯗ꯭ꯔꯕ ꯚꯥꯏ ꯁꯤ ꯅꯣꯏ ꯊꯛꯆꯜꯂꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯨꯏꯁꯨꯗꯧꯕ ꯂꯥꯛꯑꯦꯕ ꯅꯪ ꯊꯧꯑꯣꯏꯗꯣꯏꯗꯤ ꯍꯥ ꯑꯃꯈꯛꯇꯪ ꯄꯥꯏꯕ ꯅꯪ ꯁꯤꯔꯗ꯭ꯔꯕ ꯚꯥꯏ ꯑꯗꯩꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯒꯅꯤ ꯃꯤ ꯉꯁꯥꯏ ꯊꯛꯅꯤꯡꯗꯦ ꯍꯥꯏꯌꯦꯗꯅ ꯌꯥ ꯅꯨꯄꯥ ꯊꯣꯛꯇꯕ
ꯍꯣꯃꯣ ꯑꯗꯨꯝ ꯇꯧꯏ ꯚꯥꯏ ꯅꯪꯒꯤꯁꯦ ꯐꯥꯒꯤ ꯁꯨꯝ ꯁꯥꯎꯔꯛꯇꯣꯔꯦ ꯃꯤꯅ ꯉꯁꯥꯏꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯑꯦꯔꯥ ꯅꯪ ꯁꯥꯎ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯤ ꯁꯤꯠꯇ꯭ꯔꯕ ꯅꯪꯒꯤꯁꯦ ꯍꯥ ꯑꯁ ꯌꯥꯔꯦ ꯃꯤ ꯏꯇꯥꯎ ꯁꯤꯠꯇ꯭ꯔꯕ ꯁꯥꯎꯅꯨ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯅꯪ ꯃꯥꯏ ꯍꯥꯏꯕ ꯃꯤ ꯆꯨꯝꯃꯦ ꯁꯤꯠꯇ꯭ꯔꯤꯅꯤ ꯀꯩꯗꯧ ꯑꯁ ꯃꯤ ꯂꯋꯥꯏ ꯊꯛꯆꯔꯒꯦ ꯃꯆꯥꯁꯤꯗꯤ ꯆꯠꯂꯣꯁꯤ ꯀꯩꯗꯧꯔꯒꯦ ꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯣ ꯂꯩꯔꯝꯃꯗꯤ ꯗꯗꯥꯒ ꯑꯩꯒꯁꯦ ꯑꯁꯨꯝꯅ ꯋꯥꯔꯝꯃꯣꯏꯀꯣ ꯇꯣꯟ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏꯕꯨꯁꯨ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕ ꯅꯣꯡꯃꯇ ꯐꯥꯎ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯕ ꯖꯥꯠꯂꯥ ꯅꯥꯎ ꯅꯪ ꯀꯩ ꯄꯦꯟꯗꯕ ꯂꯩꯔꯒꯦ ꯗꯗꯥꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯣꯛꯍꯟꯗꯦ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯔꯣ ꯗꯗꯥ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯗꯗꯥ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯏꯃꯥꯁꯛꯅ ꯑꯩꯕꯨ ꯅꯥꯀꯣꯟꯕꯤꯗꯨꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯅ ꯊꯝꯕꯤꯔꯤꯁꯤꯗꯤ ꯗꯗꯥꯅ ꯑꯩꯒꯤꯗꯤ ꯗꯗꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯗꯗꯥ ꯑꯩꯅ ꯗꯗꯥꯒꯤ ꯃꯇꯦꯡꯗꯤ ꯑꯃꯗ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯗꯗꯥ ꯇꯣꯟ ꯄꯥꯡꯂꯤꯕꯁꯤꯗꯤ ꯅꯪꯅ ꯗꯗꯥꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯕꯕꯥꯅ ꯏꯃꯨꯡꯁꯤꯗ ꯋꯥꯈꯜ ꯇꯥꯗꯅ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩꯁꯨꯝ ꯁꯪꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯅꯤꯡꯂꯤꯕꯁꯦ ꯅꯪ ꯂꯩꯕꯒꯤꯅꯦ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯔꯤꯕꯁꯦ ꯅꯪꯅꯅꯦ ꯇꯣꯟ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯔꯝꯕ 이마게 여러분 구독을 돈 알았어 또 라오 작자 도르스 라오 하이마, 비모. 마, 제로스니야. Cây lấy lại nó nông bộ. Ai sẽ chắc không kêu ba khara yengen lại nè, chứ đi. Ai su nè, ngã say ni mem sa de qua sốt ba, adu sing du cây lại nè. Oh, do, ai sẽ 제로스니가 와리 만 사나닝 만. Cây wari no. 이네세 시기 보싱 셉트 담비라무 거. 와리도 이제 ai 짠나 하이라게. 아도 로이람 나트로스 세게. Lore. Adu cây wari no. 이제 पैसा kita hangena tawbane. Cây de season na bano. Inang no pag exam do question lagtraba. Ada moige school ki fee do thidok tragadi exam do thaba yaroi doriba. Adagi aisu atei tei season ningba. Aigi laiba sales inadi imungi leibada amta kona traba. Adu kaya mo oidoino. Iche leiragadi lupa lising kun mukta lauge. Ai mathang tha nang ngaba pige. Thengabada mathang thagi mathang thada. Adudi aingonda leirsinadi kona aroi. Aduna ai imada hanga pirage. Je imada lodoi tardi yarnida. Ai adudi kai. Kaino masingang sibo. Imada loro pir asu aingonda gi pir su chap mana dro. Aduina ti je ai sum nungai ta tawone. Iche da sudragana ai atopada hanga so hangagi. Nate nangbu kanada hangdorige ba. Hojik matabda kanana hara hara pirak dorige ba. Tongi exam su soibe yaba nate. Je Sumai tor se dudi. Ai imada haidoroge.
ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕꯅꯦ ꯍꯥꯏꯔꯒ ꯂꯧꯔꯒꯦ ꯌꯥꯔꯕ ꯑꯗꯨꯗꯤ ꯍꯣꯏ ꯆꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩ ꯁꯦꯟꯗꯣꯏꯗꯤ ꯀꯌꯥ ꯍꯥꯞꯄꯨ ꯍꯥꯏꯅꯣ ꯀꯩ ꯉꯥꯡꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯅꯪ ꯁꯤꯖꯤꯟꯅꯗꯧꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯅꯠꯇꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯁꯦꯟꯗꯣꯏ ꯍꯥꯏꯒꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯦ ꯆꯦ ꯈꯔꯗꯤ ꯍꯥꯞꯀꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ 100 ꯍꯦꯛ ꯍꯥꯞꯄꯣ ꯍꯦꯟꯕꯁꯨ ꯌꯥꯔꯣꯏ ꯋꯥꯠꯄꯁꯨ ꯌꯥꯔꯣꯏ ꯌꯥꯔꯕ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯆꯦ ꯅꯥꯍꯟꯒꯅꯨꯀꯣ ꯆꯠꯂꯒꯦꯀꯣ ꯇꯣꯟ ꯑꯦꯛꯖꯥꯝꯒꯤꯗꯤ ꯀꯌꯥꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯕ ꯃꯥ ꯃꯣꯕꯥꯏꯜꯗ ꯐꯖꯅ ꯇꯧꯔꯤꯕꯅꯦ ꯁꯤ ꯊꯥꯗꯣꯔꯤ ꯃꯥ ꯑꯦꯛꯖꯥꯝꯒꯁꯦ ꯃꯥ ꯐꯖꯅ ꯃꯥ ꯒꯦꯝꯗ ꯊꯥꯗꯣꯔꯤꯕꯅꯤ ꯃꯥ ꯑꯩꯕꯨ ꯌꯥꯝ ꯁꯥꯟꯅꯕꯗꯧꯅ ꯆꯦꯖꯤ ꯑꯗꯨꯝ ꯄꯥꯔꯦꯗ ꯐꯩꯅꯥꯝ ꯏꯁ ꯅꯪ ꯈ꯭ꯋꯥꯏꯗꯤ ꯌꯥꯗꯦꯗ ꯄꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗ꯭ꯔꯤꯑꯕ ꯁꯨꯝ ꯂꯩꯗꯅ ꯂꯥꯏꯔꯤꯛꯁꯤꯗꯤ ꯄꯥꯕ ꯂꯣꯏꯕ ꯅꯥꯏꯗꯦꯗꯅ ꯏꯁ ꯃꯁꯤꯃꯁꯨ ꯍꯩꯔꯦ ꯃꯆꯤꯟꯁꯦ ꯃꯌꯥꯝꯕꯗꯤ ꯂꯧꯅꯔꯣ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯣ ꯁꯦ ꯇꯨ ꯁꯤ ꯑꯉꯥꯡꯁꯦ ꯅꯣꯏꯗ ꯄꯨꯖꯈ꯭ꯔꯣ ꯅꯣꯏ ꯃꯥꯗꯅꯦ ꯌꯣꯛꯆꯔꯣꯏꯌꯨ ꯅꯣꯏꯗꯤ ꯅꯨꯄꯥꯁꯨ ꯌꯥꯎꯗꯗꯥꯏ ꯄꯨꯖꯈ꯭ꯔꯣ ꯇꯦ ꯂꯣꯏꯔꯒ ꯇꯣꯟ ꯆꯠꯂꯁꯤꯗꯅ ꯅꯆꯦꯒ ꯍꯣꯔꯦꯟꯗꯩꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯗꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯅ ꯍꯔꯥꯎꯅꯤ ꯍꯥꯏꯕ ꯏꯁꯥ ꯌꯥꯗꯅ ꯌꯣꯟꯊꯣꯛꯄꯤꯗꯣꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯑꯣ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯅꯌꯥꯝꯕꯅ ꯍꯥꯏꯕꯕꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯩꯈꯣꯏ ꯇꯣꯟꯒꯤꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥꯏ ꯅꯨꯄꯤꯒꯗ ꯑꯩꯅ ꯂꯣꯏ ꯊꯤꯕꯤꯗꯣꯏꯅꯤ ꯀꯥꯏꯗꯣꯏꯅꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯃꯤ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯑꯦꯍꯦ ꯂꯩꯇꯦ ꯆꯦꯖꯤ ꯑꯁ ꯆꯦꯖꯤꯖꯨꯕ ꯏꯀꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏ ꯂꯣꯏ ꯉꯥꯡꯉꯤ ꯁꯤ ꯉꯥꯡꯁꯦ ꯏꯁ ꯌꯥꯒꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯅ ꯆꯥꯛꯀ ꯐꯪꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯥꯏꯕꯤꯔꯅꯨ ꯃꯤ ꯑꯉꯥꯡꯁꯤꯗ ꯃꯤ ꯀꯣꯏꯖꯁꯅꯨ ꯑꯗꯨꯝ ꯅꯪ ꯐꯪꯗ꯭ꯔꯦꯅ ꯅꯅꯥꯎꯄꯥ ꯅꯨꯄꯤ ꯀꯣꯏꯔꯨꯔꯅꯨ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯁꯨꯝ ꯗꯥꯏ ꯇꯣꯂꯦ ꯁꯨꯝ ꯅꯪ ꯆꯪꯅꯤ ꯅꯪ ꯆꯪꯅꯤꯕ ꯅꯪ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯗꯤꯕ ꯁꯤ ꯅꯪ ꯅꯠꯇ꯭ꯔ ꯅꯪ ꯏꯔꯥꯡ ꯄꯨꯕꯤꯁꯤꯗꯤ ꯑꯩꯕꯨ ꯏꯔꯥꯡ ꯄꯨꯕꯤ ꯀꯥꯏꯅꯒ ꯁꯤ ꯍꯥꯄꯣꯁꯦ ꯁꯤꯗ ꯏꯁꯤꯡꯒ ꯂꯣꯏ ꯁꯧꯏ ꯑꯗꯣ ꯅꯣꯏ ꯃꯥꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯣ ꯁꯤ ꯂꯩꯔꯦꯗꯣ ꯊꯦꯡꯂꯛꯑꯦꯅ ꯑꯃꯨꯛ ꯄꯥꯈꯠꯂꯝꯃꯅꯤ ꯍꯣ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯣ ꯊꯥꯡꯀꯠꯂꯝꯃꯣ ꯐꯤꯂꯝ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ ꯑꯅꯩꯕ ꯐꯤꯂꯝ ꯑꯃ ꯄꯨꯔꯛꯑꯦ ꯉꯁꯤꯗꯤ ꯅꯩꯅꯤ ꯅꯪ ꯏꯔꯥꯡ ꯄꯨꯕꯤꯁꯤꯗꯤ ꯄꯣꯛꯆꯧꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯍꯣꯏ ꯌꯦꯡꯅꯤꯡꯉꯦ ꯁꯤꯗꯗꯤ ꯊꯥꯡꯒꯠꯂꯝꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯣ ꯀꯩ ꯐꯤꯂꯝꯅꯣ ꯅꯪ ꯄꯣꯔꯛꯏꯕꯣ ꯃꯔꯨꯟ ꯍꯥꯏꯌꯦ ꯊ꯭ꯔꯤꯂꯔ ꯐꯤꯂꯝꯅꯦ ꯑꯩ ꯉꯁꯥꯏ ꯇ꯭ꯔꯦꯂꯔ ꯌꯦꯡꯉꯦꯕꯀꯣ ꯈꯨꯀꯤ ꯑꯃ ꯌꯦꯡꯗꯧꯔꯤ ꯅꯪ ꯑꯗꯨꯗꯤ ꯐꯖꯅ ꯅꯪ ꯍꯧꯔꯛꯄꯒ ꯂꯥꯎꯕ ꯍꯧꯔꯛꯑꯅꯤ ꯏꯁ ꯃꯤ ꯌꯦꯡꯗꯣꯏꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯥꯗ ꯌꯦꯡꯕꯗ ꯋꯥꯔꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅꯁꯨ ꯐꯤꯂꯝ ꯌꯦꯡꯁꯦ ꯍꯧꯔꯛꯏꯕ ꯀꯩꯅꯣ ꯃꯥ ꯇꯧꯔꯛꯏꯁꯤꯕꯣ ꯍꯩꯃ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯀꯩꯅꯣ ꯎꯪꯉ ꯂꯥꯛꯏꯁꯤꯅ ꯀꯥꯏꯅꯣ ꯃꯥ ꯐꯝꯃꯤꯁꯤꯅ ꯍꯣꯏ ꯏꯕꯦꯝꯃ ꯐꯝꯐꯝꯗꯣ ꯑꯣꯟꯅꯔ ꯃꯥꯜꯂꯦꯅꯦꯍꯦ ꯑꯁꯤ ꯀꯌꯥꯝ ꯍꯦꯟꯖꯜꯂꯖꯥꯠꯅꯣ ꯑꯃꯨꯛ ꯌꯦꯡꯈꯤꯁꯤꯔꯥ ꯄꯥꯔꯠ 2ꯗꯣ ꯑꯗꯨꯒꯤ ꯍꯣꯜꯗꯨꯗ ꯀꯥꯞꯅꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯌꯦꯡꯉꯨꯔꯁꯤ ꯕꯥꯏ ꯍꯥꯎ ꯕꯥꯏ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯩ ꯇꯨꯝꯗ꯭ꯔꯤ ꯚꯥꯏ ꯀꯩꯅꯣꯗꯤ ꯌꯥꯝ ꯑꯩ ꯃꯇꯨꯡꯗ ꯅꯤꯡꯖꯥꯔꯦ ꯏꯁ ꯀꯩꯒꯤ ꯌꯥꯔꯣꯏ ꯌꯦꯡꯒꯗꯝꯅꯤ ꯅꯣꯡꯖꯥꯕꯤꯅꯅꯦ ꯑꯃꯁꯨ ꯊꯣꯛꯇꯣꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯃꯤ ꯃꯈꯜ ꯀꯛꯊꯠꯄꯒ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯃꯣꯏꯗꯣ ꯈꯔ ꯇꯧꯗꯧ ꯃꯥꯜꯂꯤ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯌꯦꯡꯖꯔꯣꯏ ꯑꯩꯅꯦ ꯃꯦꯂꯣ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯂꯩꯀꯥꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯃꯁꯦꯜ ꯈꯠꯅꯕ ꯑꯥꯏꯑꯦꯁꯀ ꯑꯣꯏꯔꯛꯄꯩꯗꯣ ꯑꯗꯨꯝꯕ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯁꯦ ꯁꯨꯔꯕꯦꯟ ꯁꯨꯔꯃꯅꯤꯗ ꯏꯆꯦ ꯑꯗꯣ ꯃꯥꯔꯁ ꯅꯪꯅꯕꯗꯤ ꯄꯤꯌꯨꯀꯣ ꯑꯩ ꯗꯦꯜꯂꯤꯗ ꯀꯣꯏꯔꯨꯗꯣꯏꯅꯦꯕ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ
ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯆꯦ ꯊꯥꯗꯣꯏꯅꯦ ꯃꯌꯥꯝꯕꯅꯦ ꯅꯪꯁꯨ ꯍꯧꯗꯣꯛꯁꯨ ꯅꯪꯗꯤ ꯌꯥꯔꯣꯏꯅꯦ ꯆꯠꯄ ꯈꯣꯠꯄꯩ ꯊꯕꯛꯁꯤꯃ ꯏꯆꯦ ꯑꯩꯗꯤ ꯀꯌꯥ ꯐꯪꯈꯤꯔꯣꯏꯗ ꯑꯩꯁꯨ ꯀꯌꯥ ꯆꯠꯇꯦꯗ ꯍꯟꯗꯛꯇꯤ ꯐ꯭ꯔꯤ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯈꯔ ꯀꯣꯏꯍꯧꯒꯦ ꯇꯧꯕꯅꯤ ꯆꯠꯇꯧꯅꯦ ꯐ꯭ꯔꯤ ꯑꯣꯏꯔꯤꯀꯥꯟꯗ ꯀꯣꯏꯊꯣꯛꯎꯔꯣ ꯂꯥꯡꯊꯣꯛꯎꯔꯣ ꯑꯗꯣ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯆꯥꯃꯨꯛ ꯊꯣꯡꯉꯨꯗꯣꯏꯅꯦ ꯊꯦꯡꯉꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯌꯥꯔꯅꯤ ꯉꯥꯏꯈꯣ ꯂꯨꯄꯥ 100 ꯄꯤꯔꯣ ꯀꯗꯧꯅꯝꯅꯣ ꯄꯤꯔꯣ ꯌꯥꯔꯦ ꯇꯨꯝꯃꯣꯔꯁꯤꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏ ꯀꯣꯛꯅꯧꯔꯕꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕ ꯅꯨꯡꯗꯥꯡꯁꯨ ꯀꯣꯛ ꯇꯨꯝꯗꯦ ꯁꯨꯝ ꯎꯪꯗꯅ ꯐꯝꯗꯅ ꯃꯪꯗꯅ ꯂꯩ ꯅꯠꯇꯦ ꯀꯩ ꯀꯥꯟꯅꯒꯦꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯎ ꯇꯥꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯈꯪꯉꯤ ꯅꯠꯇꯦ ꯅꯪ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯗ꯭ꯔꯣ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯕ꯭ꯔꯣ ꯂꯩ ꯑꯩꯒꯤ ꯃꯔꯨꯞ ꯂꯩ ꯆꯤꯡꯈꯩ ꯂꯤꯖꯤ ꯆꯤꯡꯈꯩꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯇꯨꯀꯠꯆꯒꯅꯤ ꯅꯪ ꯑꯗꯨꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯂꯤꯖꯤ ꯍꯣꯏ ꯅꯪꯒꯤ ꯐ꯭ꯔꯦꯟꯅꯤ I know but ꯅꯪ ꯃꯥꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯕ ꯌꯥꯒꯗꯒꯦ ꯅꯕꯥꯅꯤꯅꯗꯤ ꯇꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯅꯗꯤ ꯅꯕꯥꯅꯤꯁꯦ ꯀꯔꯤꯅꯦꯅ ꯑꯣꯏꯅ ꯈꯪꯕ꯭ꯔꯣ ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯦꯄꯪ ꯈꯟꯗꯕ ꯌꯥꯗꯦꯅꯦ ꯂꯤꯖꯤꯁꯦ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯈꯜꯂꯨꯅꯦ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯅꯨꯄꯤꯗꯣ ꯀꯔꯤꯅꯦꯅ ꯎꯔꯝꯒꯅꯤ ꯅꯪꯒꯤꯗꯤ ꯈꯟꯗ꯭ꯔꯁꯨ ꯌꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒꯤꯗꯃꯛꯇ ꯅꯃꯥꯟꯅꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯗꯤ ꯅꯪꯁꯨ ꯐꯔꯣꯏꯗ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯂꯧꯑꯣꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯁꯤꯔꯝꯂꯒ ꯅꯪꯕꯨ ꯃꯤꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯍꯧꯕ ꯍꯟꯖꯤꯟ ꯌꯥꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯣ ꯆꯤꯡꯈꯩꯗꯁꯨ ꯂꯤꯖꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯅꯤ ꯅꯪꯅ ꯍꯥꯏꯕꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯉꯥꯡꯂꯅꯨ ꯅꯪꯒꯤ ꯅꯄꯥꯅ ꯅꯪ ꯇꯠꯇꯅ ꯑꯣꯠꯄꯤꯕꯗꯒꯤ ꯅꯪ ꯉꯥꯎꯔꯦ ꯏꯃꯥꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕꯩ ꯁꯔꯨꯛ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯧ ꯃꯤꯉꯣꯟꯗ ꯁꯩꯗꯥꯡꯂꯒ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯎ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯐꯕ ꯇꯥꯛꯈ꯭ꯔꯕꯒꯦ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯈꯔ ꯍꯥꯏ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯂꯝꯕꯤ ꯉꯥꯛꯇꯅꯦ ꯅꯪꯅ ꯇꯥꯛꯂꯤꯕꯁꯦ ꯅꯁꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯍꯧꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯨꯟꯅ ꯈꯟꯊꯖꯔꯒ ꯌꯦꯡꯉꯨ ꯑꯩꯁꯦ ꯅꯪꯅꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯅꯃꯛꯇꯨꯅꯤ ꯑꯩꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯅꯤ ꯗꯗꯥ